Mama mapa thawaidraba macha masusing yachal laknaba kanglon chatnaba haukhre. Machasingna mama mapa bu thausadrabadi thada maintenance grant oina lising tara pigadabane. Masang waiba wafamsing the Manipur Maintenance and Welfare of Parents and Senior Citizens Rule 2023 chatnaba haukhre. Masa masusing na ahal laman singbu mirai dabade kanglon na sige makada thada yamlabada lupa lising tara fauba maintenance grant oina pigadabane. Masiga mari lainaba case maintenance tribunal na tha ahumgi manungda wayel pigadabane. Masa masusingda lanthum khudoloi na piba matamda ahal laduna hingbada changba masaksing pigadabane. Karigumba pidrabade khudol adu ahal laduna amuk lauksin bagi ayaba pire. Ahal laduna tribunal da wakat pakirabade mari mata natraga laikai gi club natraga lup amana wakat pagi ayaba pire. Mapanggal solaklaba sel thoklaktraba mama mapasing tathi tawai na tawbiba masung inthoklaga thamba yadanaba Manipur lengang na siyam kiba kanglon chatnaba haukhre. Anauba rule asida ahal laman singbo thawai bidraba machasing aduna tha khudingi oina maintenance grant lupa lising tara fauba pihalaga nei. The Manipur Maintenance and Welfare of Parents and Senior Citizen Rule 2023 ngahan lainga ki Social Welfare Department na gazette notification thokibaga loina na kanglon asi state asida chatnaba haukhre. Hiram masiga mari laina bawakat sing yang sinnabagidamak additional district magistrate na natraga subdivisional magistrate presiding officer waiba nupi lutsing ba mayawba member ani laiba maintenance tribunal ama na yang singane karigumba ADM natraga SDM na lutsing ba maintenance tribunal adu na pirakpa rai aduda pen daba laidaba de makata na mari laina ba district adugi deputy commissioner na presiding officer waiba appellate tribunal da miyam na wakat pa yagani haire. Karigumba wakat sing adu maintenance tribunal amasung appellate tribunal da wakat chatharingai da matam sangthana case sathadana loisening ba lairabasu madugi waroisin purakpada mateng pangnaba mari lainaba district singi district social welfare officer sing adubu maintenance officer oina hable loina na wakat adu makoigi mangda puthoklaga nakalani na yasinaba puraknaba lambi yatpa yai haina nauna semba kanglon asida palle kanagumba na mama mapasing bu thawai bidaba inthoklaga thambiba natraga awat anay satharaga tanthokpiba na chingba tawrabade maintenance tribunal asida wakatlaga masasingdagi tha amada yamlabada lupa lising tara phawbage maintenance allowance tanba yaganay. Loina na maintenance allowance pigadoriba party aduge senthok lambi amasung mahaka loina na lairiba mising aduna yenthoklaga tarakpa senfam adu yenglaga lepkadabanay. Maintenance tribunal aduda kanagumba saitheng nanglaba ahal lamana wakat pa pamlaga na mahak masana wakat saba yaganay karigumba ahal aduna wakat pa kirabade mahaki mari mata amasung laikai aduda laiba register tawraba club natraga organization gi maikaidagi wakalakpa yaganay. Maintenance tribunal da wakat asigi wayel sathabagi matamasi sanglabada numit marfudra tha ahum gi manungda loisin gadabanay. Loina na appellate tribunal gi oina appeal adu hek fangba numitagi tha amagi manungda wayel lauthokadabanay. Tribunal na wayel chathabada matam sangadaba laibana maram oiraga Tribunal asina matam kharagi oina ahal aduda matam kharage sisinanaba senfam phanganba yabagi hak piri haire. Amaromda Maintenance and Welfare of Parents and Senior Citizen Act 2007 ge section 23 gi matungin na kanagumba mama mapasing na masasing da mahaki lanthum sing adu khudoloi na piba matamda lan fanglibam yoy aduna ahal aduge tangai fadaba phangpham thokpa masaksing adu phanganbaga loina na yangsingadaba nei. Karigumba madu mahagna tawraktaba matamda pithokiba lanthum adu ahal aduna amuga na lauksin ba yabagi ayaba pire. Masi kanagumba yoksa ba masasing dasu adumak konsin gani haire. Amaromda anauba kanglon asigi makada state asida laingak na chalayba nataba all as home sing asi social welfare department ki makada register tawgadabane. Loina na home adu chalayba matamda chalayriba miyoy sing na mapam adu da layriba ahal oiraba singda mapungpa na phangpham thokpa khudong chaba sing phanganaba matam sana ana layeng gi thabak chathabagi khudong chaba phanganaba masung taru tanana lehena na bahot nagadabane. Manipur da hugzik all as home kuntraga mga rom leire kumjali singani taraga mapan faubada Manipur da all as home taraga nipan khak leirambane. Adubu matam aduda hanglamba daycare center taraga tared ministry na program kakthakibadagi sel pitharak pa lepkhiduna makhoi sing adu all as home onthoknaba khudong chaba piduna onthokibadagi home masing yam khalakibane. Home sing asi laingakta registered amata tawde makhoi masa masana dumak chalairamba ngakta ni haire.